mayambu ahanamuktada warina chumgi maikitiki ikok no na taram noksiri aikhoina ngasisu miyamgi damakta puduna laksiri aikhoina thajarakpa warida thabalei makong warigi taruk suba tangka ngasi ki tangka asidana warisina amuk kari kamdoriba habado mayam punamakna wari ase punna taminarasi tabirasi thabalei makong warigi taruk suba tangka manga suba tangka adugi losilakka matamda koraw ase lam nganu adugi manaw nupane habsi mana khangma ngamlare masidagi thawai yam nungaitana mag mama oiriba apabi amadi lebak chawgi mingsi swalaga ngihaktang shoklaba chaina khanglaba magi manaw nupa asibu mathara chena kusinbiri manaw nupa asina mana pudun lakiba sansing aduga lokta takiba san jingmi kharana sallasi puraga sakhiba sannasibudi soidana magi manaw nupa gi damakta khallaga mana mateng pangwa pamli kanbasu pamli ningamdaba magi masadi yamna phawi manaw nupa ne haiba khangudabana mana ngasi ngalingagi matam asida khara laknaba tokibasina nungaitaba hena pharami adubu khudima singase nathaiduna thamlaga manaw nupa adugi damakta mangkhraba lokta takiba sallase mayam lam nganu wasina kanna pami masidagi manaw nupa asida mana tamna wahangi nak lengba ngamgadra hogat ngamgadra haduna hangi manaw nupa koraw asisu ingangmuni adubu sukna mamlaba thenglaba matam asida aina salludugi damakta chatpadu pamre nahang aibu nuksibirabadi aibu yum maikei tamna amaka thinbiyo imado aibu ngaibadu waramlagani asunna haiba matam asida mayambu oiriba machu sina khumi nang aibu singnagano ai khangi nangna ingonda singnai haiba adubu karimata khangano nangi sansu aina pigani aduga nayum maikei pangnaba lambi so aina takani aina thinbigani haduna machuna harami koraudi yamna kijarami taibang mi amana magi mateng panglibani haduna manakta leplaba tarabasu ngahaktingi mamangda thokiba akiba phanglaba thokdosing asina mana kijabani adubu hojikti kari pambai tawgani machuna haiba khudimasing ase yabada matabani masa ase chaina khanglabasu khangna warabasu wana ingna taba hoglei machuna mabu ngakpiraduna hojikti chingmai asom tamna kakhalei chingmi singla leiba makhoi gi yum taba mafum atom tamna makhoi anise lona lakpani machudi magi masada singnaba yamna phawi phawribigi maramdi horen karigumba chingmi sing aduga lanthengnaba tareba natraga masidasu fattaba laitin charoini chingba thorokpa taragadi karama lanthengnaba habsigi wakhalni mana khalliba taibang mi olaga leiba matamadi mahangna asigum matik mayase chenba ngamde lam nganu olba matamadi loina ngambagi wani lam nganu onma ngami habsisu magi manaw nupa oiriba karawa sida mahangna khangan pamne masimagna mahangna ngihakting di chatna wakhalase phumbangnabani makhoina sum kakhalakpasina ching mathak asomda yum taba mafamsing makhoina uba horare kadom chasige kadom leranguni kanada hangani haduna aniase wakhan khali khongna makhatana tamna yum asom tamna adum lae tanak chanana makhoi khulasimaki khara sahi miyai chalaba nupa am kakthori nupa adu ubada machuna amukta ngaibiku wa mata hajage haduna khami nupa asisu chalambadagi aduna mabu khalak matamsida maise lethori wangang lebe lolasidi makhoi gi lon dona ngalak tabanina makhoi se tampaktagi lakpani habsi khangi chingmi nupa asina nakhoi anidi amma masida kari gi lakbra kana thiba lakpano natraga nakhoi huranbra asumna wase yamna kan ngalai matam masida machuna khumi akhoi huranba nate naka thingnaba tan chap chare inawase chaloi senmani mahangna senjaba challamakha lokta maga puna tamina ki hai adubu nuksiraba singi sinaw singasina mabusu challadubusu kanbiraga nakti yumda hallu haduna thalamlaga sannadubudi chingmi kharana pubikra hai sannado amukta lawjage haduna lakpani sannadu pibiyu asumna haraka matam asida chingmi nupaduna ngasai pukhalakpa sandu oramuni nakhoi sandugi maramda thiruno karimata kanaba phangloi arema tagani nakhoina amamba lambi sida asomda laklebasibu nakhoibu kidabrane wadu harakpada yamna ngakna korawna mahangi mafum asidi kari karam tawba yama sathibra masidagi chingmi nupaduna re
ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯥꯔꯣꯝꯗꯒꯤ ꯂꯝꯕꯤꯗꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯔꯛꯄꯁꯦ ꯈꯔ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨꯝ ꯇꯧꯗꯕꯁꯦ ꯅꯈꯣꯏꯒꯤ ꯅꯔꯥꯏꯕꯛ ꯐꯕꯅꯤ ꯅꯈꯣꯏ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯣ ꯉꯁꯥꯏꯒꯤ ꯁꯟ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯃꯤꯁꯨ ꯌꯥꯎꯕꯅꯤ ꯃꯈꯣꯏꯅ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯍꯣꯔꯦꯟ ꯅꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯟꯅꯕ ꯍꯧꯔꯛꯄꯁꯨ ꯌꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯥꯏꯕꯅꯤ ꯅꯕꯥꯅꯤ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯣ ꯃꯁꯤꯗꯒꯤ ꯃꯆꯨꯅ ꯑꯃ ꯈꯨꯝꯃꯤ ꯌꯥꯔꯒꯗꯤ ꯃꯐꯝꯗꯣ ꯑꯃꯨꯛꯀꯗꯤ ꯇꯥꯛꯄꯤꯌꯨ ꯁꯟ ꯑꯗꯨ ꯄꯨꯗꯕ ꯇꯥꯔꯕꯗꯤ ꯏꯅꯥꯎ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯟꯕꯨ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯀꯅꯤ ꯏꯅꯥꯎ ꯑꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯂꯥꯏꯔꯕꯅꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯁꯟ ꯑꯃꯃꯨꯛ ꯁꯤꯡꯕ ꯉꯝꯒꯅꯤ ꯈꯔ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯃꯤ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯗꯤ ꯃꯥꯟꯅꯕ ꯇꯜꯂꯤ ꯑꯩꯅ ꯌꯥꯝꯅ ꯀꯤꯕ ꯃꯤꯁꯨ ꯌꯥꯎꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯏꯕꯁꯨ ꯌꯥꯎꯕꯅꯤ ꯅꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯂꯝꯕꯤ ꯇꯥꯛꯀꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯌꯨꯝꯗ ꯍꯟꯈꯤꯕꯅ ꯍꯦꯟꯅ ꯐꯒꯗꯤ ꯐꯒꯅꯤ ꯑꯁꯨꯝꯅ ꯀꯣꯔꯥꯎ ꯑꯃꯗꯤ ꯃꯆꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯃꯤ ꯅꯨꯄꯥꯁꯤꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯥꯅ ꯇꯥꯛꯄꯤꯔꯛꯏ ꯂꯝꯕꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇꯥꯛꯂꯕ ꯂꯣꯏꯅ ꯈꯪꯂꯕ ꯇꯨꯡꯗꯗꯤ ꯑꯅꯤ ꯑꯁꯦ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯃ ꯂꯥꯛꯑꯝꯃꯤ ꯂꯥꯏꯕꯛ ꯐꯔꯤꯕꯅ ꯁꯟ ꯑꯗꯨꯃꯛꯇꯤ ꯃꯈꯣꯏꯅ ꯍꯥꯠꯇ꯭ꯔꯤ ꯍꯥꯠꯀꯗꯕꯒꯤ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯅꯤ ꯉꯁꯥꯏꯅ ꯍꯥꯠꯄꯗꯤ ꯌꯥꯔꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯤꯔꯝꯂꯒꯅꯤ ꯃꯥ ꯇꯥꯔꯒ ꯂꯩꯍꯧꯏ ꯍꯥꯏꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯥꯅ ꯂꯥꯏ ꯈꯔ ꯊꯥꯖꯤꯟꯕꯅꯤ ꯃꯥꯒꯤ ꯁꯔꯣꯏꯁꯤꯡ ꯑꯁꯦ ꯉꯁꯤꯗꯤ ꯃꯅꯤꯡ ꯇꯝꯅ ꯂꯥꯡꯁꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯖꯤꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯕꯅꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯄꯪꯂꯥꯞ ꯂꯥꯞꯅ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯁꯟ ꯑꯁꯤꯕꯨ ꯃꯀꯜꯒ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯔꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯃꯆꯨꯁꯨ ꯌꯧꯔꯛꯈ꯭ꯔꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯟꯅ ꯂꯥꯛꯄꯅꯤ ꯁꯟ ꯑꯁꯦ ꯃꯈꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯎꯔꯦ ꯃꯅꯥꯛꯁꯤꯗ ꯃꯩꯔꯥ ꯈꯔꯁꯨ ꯊꯥꯜꯂꯤ ꯀꯣꯔꯥꯎꯗꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯥꯅꯁꯨ ꯎꯔꯦ ꯁꯟ ꯑꯗꯨꯁꯨ ꯃꯥꯅ ꯎꯏ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯗꯒꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯆꯠꯂꯁꯤ ꯏꯌꯥꯝꯕ ꯏꯃꯥꯒꯤ ꯃꯁꯛꯇꯣ ꯎꯕ ꯐꯪꯗꯅ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯈꯣꯏꯅ ꯆꯪꯂꯨꯕ ꯑꯩꯈꯣꯏꯒꯤ ꯇꯤꯛ ꯅꯠꯇꯦ ꯂꯧꯖꯍꯧꯔꯁꯅꯨ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯂꯥꯛꯂꯕ ꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯨ ꯅꯣꯝꯂꯒ ꯄꯩꯁꯥ ꯇꯥꯜꯂꯒ ꯄꯤꯈ꯭ꯔꯁꯤ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯐꯔꯔꯣꯏ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯨꯅ ꯃꯥꯕꯨ ꯊꯦꯝꯃꯤ ꯀꯔꯤꯃꯇ ꯈꯟꯒꯅꯨ ꯀꯔꯤꯃꯇ ꯀꯤꯒꯅꯨ ꯅꯍꯥꯛ ꯊꯧꯅꯥ ꯂꯩꯌꯨ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯧꯅꯥ ꯎꯠꯂꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯤꯕꯁꯤꯅꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯒ ꯁꯟ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤꯗꯃꯛ ꯀꯟꯕꯤꯒꯅꯤ ꯑꯩꯅ ꯂꯧꯊꯣꯛꯄꯤꯒꯅꯤ ꯑꯁꯨꯝꯅ ꯃꯆꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯀꯣꯔꯥꯎꯗ ꯊꯧꯅꯥ ꯄꯤꯔꯤ ꯑꯗꯨꯕꯨ ꯀꯣꯔꯥꯎꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯒ ꯁꯟ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯊꯥꯖꯕ ꯉꯝꯗꯦ ꯃꯈꯣꯏ ꯈꯔ ꯑꯃꯁꯨ ꯅꯥꯀꯜ ꯑꯃꯗ ꯉꯥꯏꯔꯤ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏ ꯑꯃꯅꯤ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯁꯟ ꯑꯁꯤ ꯍꯥꯠꯂꯁꯤ ꯀꯔꯤ ꯇꯧꯔꯒꯦ ꯀꯔꯤ ꯀꯝꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯂꯒ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯇꯧꯔꯕ꯭ꯔꯥ ꯀꯔꯤ ꯁꯣꯏꯔꯕ ꯑꯃꯥꯏꯕꯁꯤꯅ ꯈꯨꯝꯃꯤ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕ ꯁꯥꯔꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯋꯥ ꯆꯩꯅꯥ ꯐꯪꯂꯔꯦ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯔꯔꯦ ꯀꯅꯥꯒꯨꯝꯕ ꯃꯍꯩ ꯍꯩꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯥꯔꯣꯏꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯅꯤꯗ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡꯅꯤꯗ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯍꯨꯃꯥꯡ ꯀꯥꯡꯅ ꯃꯃꯤꯠ ꯑꯁꯤ ꯎꯏꯁꯤꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯅꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯃꯤꯠ ꯑꯁꯤ ꯀꯟꯅ ꯎꯏꯁꯤꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯃꯔꯤꯛꯀꯨꯝꯕ
ꯇꯦꯞ 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 ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕꯁꯨ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯃꯤꯠ ꯑꯁꯤ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯔꯛꯏ꯫ ꯇꯥꯔꯛꯂꯤꯕꯁꯤ ꯃꯅꯥꯛꯁꯤꯗ ꯃꯩꯔꯥ ꯊꯥꯟꯕꯅꯤꯅ ꯏ ꯃꯆꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯅꯤꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯊꯛ ꯑꯁꯤꯗ ꯎꯁꯥ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯌꯥꯜꯂꯒ ꯃꯈꯥ ꯑꯁꯤꯗ ꯇꯦꯞ 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 ꯏ ꯇꯥꯔꯛꯂꯤꯕꯁꯤ ꯃꯥꯏꯕꯁꯤꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕꯁꯤ ꯃꯁꯥꯁꯦ ꯍꯥꯏꯐꯦꯠ ꯇꯤꯡꯅꯂꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯏ꯫ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏ ꯇꯦꯞ ꯇꯦꯞ ꯇꯥꯔꯛꯄꯁꯦ ꯑꯃꯨꯛꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯏꯕꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ ꯀꯔꯤ ꯃꯇꯧꯅ ꯁꯤꯕꯣ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯤ꯫ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯑꯃꯅꯤꯗꯨꯅ ꯁꯟ ꯑꯁꯤ ꯍꯥꯠꯅꯕ ꯇꯧꯔꯁꯤ, ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯗ ꯂꯣꯏꯁꯤꯜꯂꯣ, ꯑꯁꯨꯝꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯅꯤꯅ ꯋꯥ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯨꯄꯥꯁꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯈꯩ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯧꯁꯤꯟꯅꯕ, ꯃꯥꯅ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯍꯥꯛꯅ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯀꯧꯁꯤꯟꯕꯗꯤ ꯉꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯟ ꯑꯁꯤ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯔꯨꯝꯒꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯠꯀꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯁꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯁꯟ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯔꯦ꯫ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯅꯨꯄꯥꯁꯤ ꯐꯝꯊꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯒꯤ ꯂꯥꯏꯔꯣꯟ ꯌꯥꯝꯅ ꯁꯣꯟꯈ꯭ꯔꯦ ꯄꯣꯠ ꯆꯩ ꯈꯔ ꯑꯃꯁꯨ ꯁꯟ ꯑꯁꯤꯒꯤ ꯃꯥꯡꯃꯛꯇꯗ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯟꯕ ꯌꯥꯕ ꯁꯣꯜꯂꯕ, ꯃꯥꯅ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯁꯟ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯗ ꯃꯥꯅ ꯊꯧꯗꯥꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯃꯆꯤ ꯃꯇꯥꯏ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯀꯣꯔꯥꯎ ꯑꯃꯗꯤ ꯃꯆꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯕꯅꯤ꯫ ꯃꯆꯨꯗ ꯀꯣꯔꯥꯎꯅ ꯍꯥꯠꯀꯗꯣꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯆꯨꯁꯨ ꯃꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯃꯆꯤ ꯑꯁꯤ ꯂꯦꯡꯗꯨꯅ ꯈꯣꯡꯐꯝ ꯁꯦꯝꯂꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯣꯔꯥꯎꯅ ꯀꯤꯖꯕꯗꯒꯤ ꯊꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯒ ꯍꯥꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯨꯅ ꯃꯥꯒꯤ ꯃꯆꯤꯟꯁꯤ ꯃꯦꯠꯂꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯃꯦꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯕꯅꯤꯅ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯈ꯭ꯔꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯀꯣꯏꯂꯦꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯅꯤ ꯑꯁꯤ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯤ ꯑꯃꯗ ꯂꯨꯝꯂꯒ ꯄꯥꯛꯊꯔꯒ ꯆꯦꯟꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯌꯥꯝ ꯁꯥꯡꯅ ꯆꯦꯜꯂꯨꯅꯤ? ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯥꯟꯅꯔꯒ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯀꯗꯣꯝꯗꯅꯣ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪ ꯌꯨꯝꯁꯤꯜꯂꯛꯏ꯫ ꯅꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯨ ꯑꯃꯗꯤ ꯀꯣꯔꯥꯎꯁꯤ ꯃꯈꯣꯏꯅ ꯐꯥꯈ꯭ꯔꯦ꯫ ꯐꯥꯔꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯆꯤꯡꯃꯤ ꯈꯔꯅꯗꯤ ꯀꯣꯔꯥꯎꯒꯤ ꯃꯁꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯈꯪꯂꯦ꯫ ꯑꯁꯤꯗꯤ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅꯤꯗꯅ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯟꯗꯅ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯁꯤꯔꯕꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯂꯨꯕꯅꯤ꯫ ꯃꯥꯏꯕꯁꯤꯅ ꯃꯍꯥꯛꯁꯤꯔꯥ ꯁꯟ ꯁꯦꯟꯕ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯁꯤꯔꯒ ꯇꯥꯍꯧꯏ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ? ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯅꯤ ꯑꯣꯖꯥ, ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯔꯝꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯆꯨꯒꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯁꯥꯗ ꯈꯔ ꯁꯣꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨꯗꯤ ꯃꯈꯣꯏꯅ ꯎꯏ꯫ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯁꯥꯒꯤ ꯃꯐꯝ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯄꯣꯛꯐꯝ ꯇꯥꯅ ꯅꯈꯣꯏꯁꯦ ꯄꯨꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯆꯤꯡꯃꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯟꯅꯗꯨꯅ ꯅꯣꯛꯄ ꯍꯧꯏ꯫ ꯃꯈꯣꯏꯒꯤ ꯅꯣꯛꯂꯤꯕꯗꯨꯒꯤ ꯃꯔꯛ ꯊꯠꯂꯒ ꯃꯆꯨꯅ ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯗ ꯂꯩꯕ ꯅꯈꯣꯏꯅ ꯆꯤꯡ ꯑꯁꯣꯝꯗ ꯀꯥꯔꯛꯂꯒ ꯋꯥꯉꯥꯡꯐꯝ ꯌꯥꯎꯍꯟꯕ? ꯅꯈꯣꯏꯒꯤ ꯁꯟ ꯑꯁꯤ ꯅꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗ ꯑꯩꯈꯣꯏꯅ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯅꯕꯥꯅꯤꯕꯨꯁꯨ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯇꯥꯅ ꯊꯤꯟꯕꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯏ꯫ ꯆꯤꯡꯃꯤ ꯅꯨꯄꯥ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯅꯗꯤ ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯀꯔꯤ ꯂꯝꯕꯤ ꯂꯩꯒꯅꯤ? ꯅꯈꯣꯏꯅ ꯇꯧꯖꯕ ꯊꯕꯛꯅꯤ꯫ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯁꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯔꯣ, ꯅꯪꯗꯤ ꯅꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯕ ꯊꯧꯅꯥ ꯐꯕ ꯁꯥꯕꯗꯒꯤ ꯅꯁꯥꯒꯤ ꯃꯐꯝ ꯍꯥꯏꯕꯗꯨ ꯌꯧꯕ ꯇꯥꯔꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯒꯅꯤ? ꯑꯣꯖꯥ, ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯑꯅꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯀꯣꯔꯥꯎ ꯑꯃꯗꯤ ꯃꯆꯨꯁꯤ ꯐꯥꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯄꯥꯛ ꯐꯥꯕ ꯉꯝꯗꯦ ꯃꯆꯨ ꯑꯃꯗꯤ ꯀꯣꯔꯥꯎꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯃꯆꯨꯅ ꯄꯥꯝꯂꯤꯕ ꯑꯁꯤꯁꯨ ꯃꯉꯣꯟꯗ ꯁꯣꯛꯄꯗꯤ ꯀꯩꯁꯨꯝ ꯈꯟꯗꯦ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ ꯀꯣꯔꯥꯎ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯨꯠ ꯊꯥꯔꯛꯄ ꯃꯉꯣꯟꯗ ꯑꯋꯥ ꯆꯩꯅꯥ ꯐꯪꯈꯤꯅꯤ ꯁꯣꯛꯈꯤꯅꯤ ꯈꯟꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯗꯕꯨ ꯃꯥꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯃꯤ ꯃꯈꯣꯏꯒꯤꯗꯤ ꯑꯅꯤꯇꯅꯤ ꯃꯈꯣꯏꯒꯤꯗꯤ ꯊꯥꯡꯁꯨ ꯌꯣꯠꯁꯨ ꯑꯇꯩ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯌꯣꯠꯅ ꯊꯥꯡꯅꯗꯤ ꯍꯩꯇꯔꯛꯇꯦ ꯃꯈꯨꯠꯅ ꯀꯩꯅ ꯊꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯋꯥꯍꯟꯅꯕ ꯁꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯆꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ ꯀꯣꯔꯥꯎ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯉꯥꯛꯊꯣꯛꯆꯩ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯉꯝꯖꯕ ꯄꯥꯡꯒꯜꯗ ꯂꯥꯛꯇꯨꯅ ꯂꯪꯏ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯗꯦ ꯃꯍꯥꯛꯁꯨ ꯂꯝ ꯉꯥꯅꯨ ꯑꯣꯟꯅꯤꯡꯏ ꯃꯇꯥꯡ ꯃꯇꯝ ꯇꯟꯖꯥ ꯆꯥꯗ꯭ꯔꯦ ꯑꯣꯟꯕ ꯉꯝꯗ꯭ꯔꯦ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯨ ꯃꯥꯒꯤ ꯃꯁꯥ ꯄꯨꯡ ꯄꯣꯞꯂꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯤꯡꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯥꯟꯅꯔꯒ ꯍꯧꯖꯤꯛꯇꯤ ꯃꯆꯨ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯀꯣꯔꯥꯎ ꯑꯁꯤ ꯐꯖꯅ ꯇꯣꯠꯈꯤꯔꯝꯃꯤ ꯀꯣꯔꯥꯎꯗꯤ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯆꯨꯗꯤ ꯃꯁꯥ ꯄꯨꯡ ꯐꯅꯌꯥꯝꯅ ꯁꯣꯛꯂꯦ ꯃꯁꯥ ꯑꯁꯤ ꯂꯦꯡꯅꯕ ꯍꯣꯠꯅꯕꯗꯁꯨ ꯌꯥꯝꯅ ꯋꯥꯔꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯪꯏ ꯈꯪꯁꯅꯨ ꯑꯩ ꯂꯝ ꯉꯥꯅꯨ ꯑꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯐꯥꯎꯕ ꯂꯩꯊꯦꯛ ꯄꯤꯗꯨꯅ ꯊꯨꯗꯦꯛꯄꯒꯤ ꯃꯑꯣꯡꯗ ꯊꯝꯈꯤꯕꯁꯤꯗ ꯃꯥꯁꯦ ꯂꯦꯡꯕꯁꯨ ꯉꯝꯃꯛꯇ꯭ꯔꯦ ꯃꯆꯤꯟꯗꯒꯤ ꯃꯔꯣꯟ ꯁꯣꯟꯕꯁꯨ ꯃꯥꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯗꯕꯨ ꯀꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯖꯈꯤꯕꯁꯤꯅ ꯃꯥꯅ ꯈꯟꯕ ꯈꯔꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯃꯈꯣꯏꯁꯦ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯍꯜꯂꯤ ꯑꯅꯤ ꯑꯁꯤ ꯂꯦꯡꯉꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯅꯤ ꯑꯁꯤ ꯂꯦꯡꯕꯁꯨ ꯉꯝꯃꯔꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯃꯛꯇꯗ ꯁꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯠꯂꯁꯤ ꯃꯁꯤ ꯎꯍꯜꯂꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯃꯊꯧ ꯃꯉꯝ ꯇꯧꯕꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯁꯟ ꯍꯥꯠꯂꯤꯕ ꯄꯨꯈꯠꯂꯛꯂꯤꯕ ꯑꯁꯤꯁꯨ ꯑꯁꯣꯝ ꯃꯇꯥꯏ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯂꯩꯔꯤ ꯑꯗꯣꯝꯗꯅꯤ ꯌꯨꯝ ꯇꯥꯕ ꯃꯇꯦꯛꯇ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯋꯥꯏ ꯆꯥꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯎꯍꯜꯂꯛꯀꯗꯣꯔꯦ ꯅꯨꯄꯥ ꯑꯃꯅ ꯇꯃ ꯇꯃ ꯆꯪꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯌꯦꯡꯉꯣ ꯅꯈꯣꯏꯅ ꯀꯟꯅꯤꯡꯕ ꯁꯟ ꯑꯁꯤ ꯅꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗ ꯍꯥꯏꯗꯨꯅ ꯅꯣꯛꯅ ꯇꯃ ꯇꯃ ꯆꯪꯕ ꯃꯇꯝꯅꯤ ꯑꯇꯩ ꯈꯔꯁꯨ ꯃꯆꯨ ꯑꯃꯗꯤ ꯀꯣꯔꯥꯎꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕꯁꯤ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯆꯨꯅ ꯀꯣꯔꯥꯎꯗ ꯂꯦꯡꯍꯜꯂꯛꯏ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯁꯟ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯀꯟꯕ ꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯌꯥꯎ ꯊꯤꯜꯂꯕꯅꯤ ꯌꯥꯝꯅ ꯊꯨꯔꯕꯅꯤ ꯑꯩꯒꯤ ꯋꯥ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯩꯅꯥ ꯑꯁꯤ ꯈꯥꯡꯅ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯀꯣꯔꯥꯎꯗ ꯍꯥꯏꯔꯛꯏ ꯀꯣꯔꯥꯎꯁꯨ ꯃꯈꯥꯗ ꯃꯌꯥꯝꯅ ꯅꯟꯁꯤꯜꯂꯝꯕꯁꯤ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯂꯒ ꯍꯥꯏꯕꯤꯌꯨ ꯏꯌꯥꯝꯕ ꯀꯔꯤ ꯇꯧꯖꯧꯒꯦ ꯏꯌꯥꯝꯕ ꯁꯤꯕ ꯇꯥꯔꯕꯗꯤ ꯏꯌꯥꯝꯕꯒ ꯑꯩꯒ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ ꯏꯌꯥꯝꯕꯗ ꯆꯩꯅꯥ ꯐꯥꯎꯕ ꯌꯥꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯥ ꯃꯆꯨꯅ ꯈꯨꯝꯃꯤ ꯆꯪꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯗꯪ ꯅꯪꯅ ꯌꯥꯎ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯄꯥꯏꯌꯣ ꯅꯈꯨꯠ ꯅꯥꯝꯃꯅ ꯑꯩꯒꯤ ꯈꯨꯠꯇꯨ ꯄꯥꯏꯌꯣ ꯑꯗꯨꯒ ꯅꯍꯥꯛ ꯅꯃꯤꯠ ꯎꯏꯁꯤꯜꯂꯣ ꯑꯗꯨꯒ ನಕುತ್ ನಾಮಸಿನ ಐಗಿ ಕೊಂಸಿಲ್ಲಬ ಖೋಂಗಸೆ ಖರ ಚುಮ್ಥೋꯑೋ ನಾಕ್ ನಮಿತ್ ಪಾಂಗ್ಬ ಯಾದೇಕೋ ಅದುಗ ಐಗಿ ಕುತ್ತ ಪಾಯಿರಬಸೆ ನಾಕ್ ಫಜಿಂಗನೋ ತಮ್ನ ಥೇಂಗೋ ಕೊರಾವ್ಸು ಮಚೂನ ಹಾರಿಬ ವಾ ಖುದಿಮಸಿಂಗ ಅಸೆ ಲೋಯ್ನ ಯಾರರೆ ಮಾನ ತೌ ಹಾಯ್ಬ ಥಬಕ್ಸಿಂಗ ಅಸೆ ಲೋಯ್ನ ತೌರರೆ ಅಸುಮ್ನ ಮಖೋಯ್ ಅನಿಗಿ ಮಾಂಗ್ದ ಉಹಲ್ಲಗೆ ಮತಾಗುಮ್ ನುಪಾ ಅಮ ಚಂಕಿಬದೋ ಅದುನ ಯೌದುನ ಮನಾಕ್ಸಿದ ನೋಕ್ತುನ ಹಾಯ್ಫೆತಂಗ್ ಲೈರಿಂಗಗಿ ಮತಂ ಅಸಿದ ಯಾಮ್ನ ಥುನ ಮಚು ಅಸೆ ಲಂ nganu ಶಕ್ತಂ ಅಸೆ ಓನ್ಕಿರಮಿ ಅದುಗ ಮಿತ್ ಉಶಿಲ್ಬ ಮನಾವ್ ನುಪಾ ಅಸಿದ ಹರಮಿ ನಾಕ್ ಮಿತ್ ಪಾಂಗ್ಬ ಯಾದೆ ನಂಗ್ ಲೇಂಗನು ಕೋ ಅಸುನ ಹರಮ್ನ ಗೊಚಿಕ್ತಿ ಲಂ nganu ಅಸೆ ಯಾಮ ಥುನ ಪಾಶಲೈ ನೋಕ್ಲಿಬ ನುಪಾ ಅದುಗಿ ಮಖುತ್ತ ಥಾಂಗ್ಸಾಂಗ್ ಪಾಯಿರಬಸೆ ಮಸಿಬು ಹಾನ ಮಾಗಿ ಮಸಾಗ ಕೊನನ ವಾಯ್ಬ ಹೊರಲಮಿ ಮಸಿದಗಿ ಥಾಂಗ್ ಅಸೆ ಮಖಾದ ತಾಕ್ರೆ ಹೇಕ್ ತಾಕಿಬಗ ಲಂ nganu ಅಸಿನ ಮಸಿನ ಚಿಲಗ ಥಾಂಗ್ ಅಸೆ ಖರ ಲಾಮ್ಲಂ ಥೋಕ್ರೆ ಮಸಿದಗಿ ಕದೊಂದಗಿ ಉಶೆಕ್ನೋ ಹದನ ಮಖೋಯ್ಸಿಂಗ್ ಅಸೆ ಯಾಮ್ನ ngana ಯೆಂಗ್ ಹೊನರೈ ꯁꯥꯎꯕꯅ ꯍꯦꯜꯂꯕ ꯅꯤꯡꯉꯝꯗꯕꯅ ꯍꯦꯜꯂꯕ ꯂꯝ nganu ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯀꯟꯅ ꯌꯥꯛꯅ ꯈꯣꯡꯗꯨꯅ ꯃꯥꯒꯤ ꯃꯁꯥꯅ ꯃꯆꯤꯟꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯗꯠꯄ ꯆꯤꯛꯊꯠꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯃꯩꯒꯩ ꯁꯂꯥꯏ ꯈꯪꯗ꯭ꯔꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯔꯛꯏ ꯑꯃꯥꯏꯕ ꯑꯃ ꯌꯥꯎꯔꯤꯕꯁꯤꯁꯨ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯅꯔꯦ ꯃꯍꯥꯛ ꯆꯤꯡꯅꯕꯁꯨ ꯌꯥꯝꯅ ꯐꯥꯎꯔꯛꯏ
ꯃꯥꯒꯤ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯇꯤ ꯃꯇꯥꯏ ꯑꯃꯗ ꯂꯣꯟꯅ ꯊꯩꯗꯣꯛꯂꯒ ꯃꯥꯒꯤ ꯉꯁꯥꯏ ꯀꯧꯁꯤꯜꯂꯝꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯊꯥꯗꯣꯔꯛꯏ, ꯃꯥꯅ ꯀꯧꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯝ ꯉꯥꯅꯨ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨ ꯐꯥꯎꯕꯗ ꯂꯝ ꯉꯥꯅꯨ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯆꯪꯂꯨꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯌꯥ ꯀꯨꯝꯂꯔꯦ, ꯑꯔꯦꯝꯕ ꯇꯥꯔꯔꯦ꯫ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯑꯈꯥꯛ ꯑꯔꯥꯎ, ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯅ ꯄꯤꯛ ꯊꯟꯕ ꯍꯧꯔꯛꯂꯦ꯫ ꯁꯔꯣꯏꯁꯤꯡ ꯑꯁꯤꯁꯨ ꯂꯝ ꯉꯥꯅꯨ ꯑꯁꯤꯗ ꯂꯥꯟꯗꯥꯕ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏꯅ ꯀꯞꯄ ꯂꯥꯎꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯆꯤꯡꯃꯤꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯇꯥꯔꯕꯅꯤ꯫ ꯑꯃꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯃꯈꯣꯏꯅ ꯃꯥꯏꯕꯅꯤ ꯍꯥꯏꯕ ꯈꯪꯖꯕ ꯇꯥꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯃꯈꯣꯏ ꯍꯥꯟꯅ ꯇꯥꯈꯤꯗꯕꯅꯤ, ꯈꯪꯈꯤꯗꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯈꯣꯏꯁꯨ ꯂꯝ ꯉꯥꯅꯨ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯈꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯎ ꯃꯔꯨꯝ, ꯃꯆꯤ ꯃꯔꯨꯝ ꯊꯤꯗꯨꯅ ꯃꯈꯣꯏꯁꯦ ꯀꯣꯏꯂꯣꯠꯇ ꯂꯣꯠꯈ꯭ꯔꯦ, ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯏꯕꯁꯤꯅ ꯅꯥꯀꯜ ꯑꯃꯗ, ꯃꯇꯥꯏ ꯑꯃꯗꯅꯤ꯫ ꯂꯝ ꯉꯥꯅꯨ ꯑꯁꯤꯅ ꯂꯣꯠꯂꯕꯁꯨ ꯂꯣꯠꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯟꯗꯥꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝ ꯑꯁꯤꯗ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯈꯤꯕꯅ ꯁꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯅ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯝ ꯉꯥꯅꯨ ꯑꯁꯤ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯈꯔ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯇꯨꯡꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯈꯨꯔꯨꯝꯂꯤꯕ, ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕꯁꯤꯁꯨ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯕ ꯃꯈꯩ ꯃꯩꯒꯩ ꯁꯂꯥꯏ ꯈꯪꯗꯅ ꯀꯣꯛ ꯉꯥꯎꯗꯨꯅ ꯃꯍꯥꯛꯁꯦ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯂꯝ ꯉꯥꯅꯨ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯁꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕ ꯅꯨꯄꯥꯗꯨꯅ ꯁꯥꯟꯅꯔꯝꯕ ꯁꯔꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯝꯗꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯀꯪꯉꯥꯎꯅꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯕꯅꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯂꯩꯔꯣꯟ ꯁꯣꯟꯕꯒ ꯀꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯁꯔꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯇꯥꯏꯕꯪ ꯃꯤ ꯃꯈꯩ ꯃꯈꯣꯏꯅ ꯍꯟꯗꯅ ꯂꯥꯟꯗꯥꯅꯕ ꯃꯑꯣꯡ ꯑꯁꯤ ꯇꯧꯔꯛꯂꯦ꯫ ꯂꯣꯠꯈꯤꯕ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅꯁꯨ ꯆꯪꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯔꯣꯏ ꯑꯃꯅꯤꯅ ꯉꯁꯥꯏꯒꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯦꯡꯕꯒꯤ ꯃꯑꯣꯡꯗꯧꯅ ꯂꯩꯔꯤꯕ ꯀꯣꯔꯥꯎ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯎꯏ꯫ ꯑꯗꯨꯕꯨ ꯀꯣꯔꯥꯎꯒꯤ ꯃꯅꯥꯛꯇꯗꯤ ꯃꯈꯣꯏ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯔꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏꯅ ꯉꯝꯕꯁꯤꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯔꯛꯏ꯫ ꯑꯁꯨꯝꯅꯅꯤ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯅꯤ, ꯏꯁꯨꯛ ꯁꯨꯛꯂꯕ, ꯏꯃꯝ ꯃꯝꯂꯕ, ꯃꯈꯨꯠꯇꯁꯨ ꯊꯥꯎꯃꯩ ꯄꯥꯏꯗꯦ, ꯃꯩꯔꯥꯁꯨ ꯀꯔꯤꯃꯠꯇ ꯄꯥꯏꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯃꯇꯥꯏ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ, ꯀꯗꯥꯏꯗꯅꯣ ꯏꯕꯥꯅꯤ ꯂꯥꯛꯏꯁꯤꯕꯣ? ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯋꯥ ꯍꯥꯏꯅꯔꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯋꯥꯁꯤ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯀꯤꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯋꯥ ꯉꯥꯡꯂꯝꯕ ꯅꯨꯄꯥꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯕ ꯃꯇꯧ ꯑꯁꯤꯗ, ꯇꯥꯕ꯭ꯔꯥ? ꯅꯪꯁꯨ ꯀꯤꯗꯕ꯭ꯔꯥ? ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯆꯦꯟꯅꯕ ꯂꯝꯕꯤ ꯊꯤꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯇꯝꯃ ꯂꯦꯡꯍꯟꯕ ꯍꯧꯔꯛꯏ꯫ ꯂꯦꯡꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤꯕ ꯂꯦꯡꯍꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯟꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯤꯡꯃꯤ ꯅꯨꯄꯥꯁꯤ ꯀꯟꯅ ꯂꯥꯎꯅ ꯇꯣꯛꯏ꯫ ꯃꯃꯥꯟꯅꯕꯗꯨꯗꯤ ꯍꯦꯛ ꯊꯪꯅꯕꯗ ꯍꯧꯔꯤꯕ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯥꯗꯤ ꯋꯥꯟꯊꯔꯒ ꯇꯥꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯅ ꯉꯥꯊꯔꯒ ꯂꯦꯝꯂꯤꯕ, ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯨꯔꯤꯕ ꯑꯁꯤꯗꯤ ꯃꯃꯥꯟꯅꯕꯅ ꯂꯝꯗ꯭ꯔꯦ, ꯑꯀꯤꯕ ꯐꯪꯂꯕ ꯁꯥꯔꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯔꯣꯏ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯇꯨꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯀꯤꯕꯗꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯏ, ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ, ꯃꯊꯨꯟꯅ ꯁꯤꯜꯂꯒ ꯃꯅꯤꯡ ꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯂꯥꯛꯅꯕ ꯀꯤꯍꯟꯕ, ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯛꯏ꯫ ꯀꯤꯕ ꯍꯦꯟꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯔꯒ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯁꯨ ꯑꯁꯣꯝꯅ ꯆꯦꯟꯈꯤꯕꯁꯦ ꯃꯈꯣꯏꯁꯨ ꯎꯈꯣꯡ ꯑꯃꯗ ꯉꯥꯊꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯔꯤ꯫ ꯀꯗꯣꯝ ꯆꯦꯟꯁꯤꯒꯦ? ꯀꯔꯤꯅꯣ ꯉꯁꯤ ꯑꯍꯤꯡꯒꯤ ꯃꯇꯧ ꯑꯁꯤꯕꯣ? ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯀꯗꯣꯝ ꯆꯠꯈꯤꯕ? ꯎꯆꯦꯛ ꯑꯗꯨꯅ ꯀꯔꯝꯕ ꯂꯥꯏꯒ ꯁꯥꯌꯣꯟ? ꯃꯈꯣꯏꯁꯤ ꯀꯤꯕꯗꯒꯤ ꯄꯉꯥꯡꯗ ꯉꯥꯡꯅꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯅ, ꯉꯥꯏꯈꯣ, ꯆꯦꯟꯅꯕ ꯂꯝꯕꯤꯁꯤ ꯑꯩ ꯌꯦꯡꯒꯦ, ꯑꯩ ꯑꯃꯨꯛꯇ ꯂꯨꯝꯂꯒ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯊꯔꯝꯕꯁꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯞꯅ ꯄꯥꯛꯊꯔꯛꯄꯅꯤ꯫
Mana paktarakuna hek yanakama tamasidi u pambidu hek marum maktada akiba panglaba masam mana isang sanglaba mamit irau lau saktamase lumnagleram libajani. Singmi nupa amaduna magi maku ase tamna non tharakuna kari lebano kodomna sakadagi hadun yanakama tamasida ngasai ki akiba panglaba saroyase maksu u marumdagi magi maku ase tamna ontharakuna asam na tore masidagi singmi nupa asina khangduna kan launa masi turame tubadagi ama nupa tusu khangduna hanna phawa yangamdana makse chen hawi tu horibana padudi chen ngamdre mathunna sitlaga makse chena bohane saktam maduna manaktamna sumna khilaka matamasida makse ki bhemadagi ngamlaba chingmai adomda tharo onthakirami kanna chelubana padusu adu mangai maksu lambi khangdre kadaidana kariduna haba khangdre maksu makhoi khungi yum taaba lambi adom tabu yawrabadi hadun ma chanjarakpani adubu isong songlaba monsong ngakta oiba mafam amada mase thunglare leptagi hena wangna horiba nabi singna singasina makse lambi singaurare asomadi kari mata lete asom nakan chalage haduna makun haido laga adum lai mana sum lakka matam masida magi makhong ase khangput puthabagi mong maturai masidagi nupa se sablebe kainone kai lebne siba asum nang yak tangsu kina masa apamadi nikna mahagna haibatang non tharakka matam masida mana nethabada puthai harma masidagi saktam amakak longna hogalai nokmi tawdana hi asumna tum tawraga saktam ase japjong lepkhalapani asumna khangau hogalakka mataw sida nupa se pakhatpe hemadagi mahakse longna taki kudak asida mahak wanthakirami asumna makhoi ki sallasiba hatnabani haduna lakhiba khudimasing ase akiba phanglaba mataw kaya amana makhoi sing ase wantha tun takre hojikti maiba matom ta ngaikre maiba asisu lai sanaba hai saroi phanamna kobangam ya haijaba tarabasu lamnganu asina chatharakpa lalasida mahaksu ngakthokna bu honabadu khudimasing ase aremba tabani lamnganu asina mabasu otpa yaba olle naibi yaba nairaba tungda langthoktuna thambirami asumna chaina khangna maibase tahore mana taringi matamda magi manaktamna mana sanariba saroi singase amukana paraga lakhi kanaguma taiba mi ama tare haduna makhoise mabasu wahallaga hanu chalakpani adabu maibu nupadu oramadagi mangondadi karimata tawdre adabu saroi singasidi makhoi singase ngasidi mafum asida koi pairare koirang langlare asom nakanda lamnganu sidi yamathuna lai aduga manaw nupa oiriba korawgi manakta lepdaga amukana taiba mi olare inaw ibingo mit pangtholu yare asumna koraw se mit pangthohalami hojikti koraw amadi machu akhoi ani chalai sallasibu punsilaga thamlibase machu hidok pire machu masara chainana pharumbase ngasai mana lamganu olaga amukana taiba mi olaka matamadi karimata phaudrabani hanagi mong matawda mase leirabani machuna sallasiga thori laksilibase mana pairare aduga mana mamang thabiduna law aina lusinglaga nangu pubigi law nayum tamna aina nangu thinbigani asumna haduna aniese mafam asidagi sannasi phuduna tama lakpa hoyi adubu ngasai makai korawase mamit usilumit pangthokpa yade hairibase ma usingkiba nate haibetang usimkiba sabani ngasigi tawriba angako phangnaba thodosing ase magi mitnasu phanamna ukhrabani asum chatna korawna amukta ngaibi ko wadu harakpada machuse jablebi kedorage korawn hangi nahak kanano aibu kanbiriba thabak khudimakta mateng pangbiriba nahakse karamba laigi sayono wadu harakka matamasida machuse yamna ngakna korawda buni jingi aidi mine kaino nang haridubo matamasida korawna ayhak loina khangi nahangna ingonda mit usillo haduna aingonda haibiramba wasing aina thaba una pangthokjaba tarabasu aigi mit asi usinba nate aigi mit asina pangthoktuna yengo matamda angakko phangnaba mong mataw kayam aigi mit asina uba ngame sengna haibiyo aigi thawai kanbiriba nahakse karamba laigi sayono masigi wahang asi halakpada machuse kumpam khangre law chasi law hadunadi
ꯑꯗꯨꯝ ꯃꯥꯅ ꯂꯨꯆꯤꯡꯂꯒ ꯄꯨꯔꯤ ꯑꯗꯨꯕꯨ ꯀꯣꯔꯥꯎꯅ ꯌꯥꯗ꯭ꯔꯦ ꯑꯩꯍꯥꯛ ꯅꯪꯒ ꯆꯠꯃꯤꯟꯅꯕꯒꯤ ꯅꯍꯥꯛ ꯃꯤ ꯅꯠꯇꯦ ꯅꯍꯥꯛ ꯂꯥꯏꯅꯤ ꯑꯩꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ ꯀꯔꯝꯕ ꯂꯥꯏꯒꯤ ꯁꯌꯣꯟꯅꯣ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯆꯨꯗ ꯀꯣꯔꯥꯎꯅ ꯉꯔꯪ ꯉꯔꯪ ꯉꯪꯉꯤ ꯃꯆꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯀꯣꯔꯥꯎꯗ ꯍꯥꯏ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯩꯒꯤ ꯃꯔꯝꯗ ꯅꯍꯥꯛ ꯅꯣꯡꯃ ꯈꯜꯂꯛꯀꯅꯤ ꯑꯩ ꯅꯣꯡꯃ ꯍꯥꯏꯒꯦ ꯀꯣꯔꯥꯎꯅ ꯍꯧꯖꯤꯛꯃꯛ ꯍꯥꯏꯕꯤꯌꯨ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯅꯤ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏ ꯃꯁꯤꯗꯒꯤ ꯃꯆꯨꯅ ꯍꯥꯏ ꯅꯍꯥꯛ ꯊꯥꯕꯜꯂꯩ ꯃꯈꯣꯡꯒꯤ ꯋꯥꯔꯤ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯀꯣꯔꯥꯎꯅ ꯊꯥꯕꯜꯂꯩ ꯃꯈꯣꯡꯒꯤ ꯋꯥꯔꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯨꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯗ ꯍꯪꯉꯨ ꯊꯥꯕꯜꯂꯩ ꯃꯈꯣꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯍꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯦ ꯊꯥꯕꯜꯂꯩ ꯃꯈꯣꯡꯁꯤ ꯃꯤꯅꯗꯤ ꯌꯥꯝꯅ ꯀꯤꯅꯕꯅꯤ ꯑꯗꯨꯕꯨ ꯊꯥꯕꯜꯂꯩ ꯃꯈꯣꯡꯅ ꯊꯣꯛꯂꯤꯕ ꯂꯥꯏ ꯑꯗꯣ ꯐꯠꯇꯕ ꯂꯥꯏ ꯅꯠꯇꯦ ꯑꯐꯕ ꯂꯥꯏꯅꯤ ꯃꯗꯣ ꯑꯩꯅꯤ ꯑꯩꯅ ꯅꯪꯕु ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯪꯕु ꯀꯟꯕꯤꯒꯅꯤ ꯋꯥꯔꯤ ꯑꯗꯣ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯗ ꯍꯪꯉꯨ ꯑꯗꯨꯒ ꯃꯤꯅ ꯀꯤꯅꯔꯤꯕ ꯊꯥꯕꯜꯂꯩ ꯃꯈꯣꯡꯒꯤ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯂꯤꯕꯗꯣ ꯃꯗꯣ ꯅꯍꯥꯛ ꯈꯛꯇꯕ ꯈꯪꯖꯤꯜꯂꯨ ꯀꯤꯒꯅꯨ ꯊꯥꯕꯜꯂꯩ ꯃꯈꯣꯡꯅ ꯊꯣꯛꯄ ꯁꯥꯔꯣꯏ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅ ꯐꯕꯅꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯁꯣꯏꯅꯥꯏꯔꯕ ꯄꯨꯟꯁꯤ ꯑꯣꯏꯅ ꯑꯩꯍꯥꯛꯁꯦ ꯑꯗꯨꯝ ꯂꯦꯟꯕꯅꯤ ꯑꯁꯨꯝꯅ ꯃꯔꯧ ꯂꯩꯕ ꯋꯥ ꯈꯔ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ ꯀꯣꯔꯥꯎ ꯑꯁꯤꯗ ꯅꯤꯡꯉꯝꯗꯅ ꯃꯆꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯣꯔꯥꯎꯁꯦ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯛꯂꯔꯦ ꯀꯣꯔꯥꯎꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯗ ꯆꯪꯉꯨꯁꯤ ꯏꯃꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯆꯨꯅ ꯑꯩ ꯆꯪꯕ ꯌꯥꯗꯦ ꯁꯥꯔꯣꯏ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯎꯅꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯍꯥꯛ ꯅꯪꯒ ꯊꯦꯡꯅꯅꯕ ꯃꯐꯝ ꯑꯃ ꯇꯥꯛꯀꯦ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯒꯦ ꯁꯟ ꯑꯁꯦ ꯅꯪꯅ ꯄꯨꯁꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯨꯁꯦ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯊꯥꯡꯕ ꯍꯧꯏ ꯀꯣꯔꯥꯎꯁꯨ ꯉꯁꯤꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯇꯧ ꯑꯁꯤꯗ ꯀꯤꯕꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝꯂꯣꯝꯗ ꯆꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯏ ꯃꯃꯥꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯪꯒꯣꯟꯗ ꯃꯆꯤ ꯑꯃꯗ ꯃꯆꯥꯕꯨ ꯉꯥꯏꯔꯝꯂꯤꯕꯖꯥꯠꯅꯤ ꯃꯆꯥ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯣꯔꯥꯎ ꯀꯣꯔꯥꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯃꯃꯥ ꯑꯁꯤꯅ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯣꯟꯊꯣꯡ ꯃꯆꯤꯟꯗꯒꯤ ꯃꯆꯨꯅ ꯇꯥꯈꯤꯔꯝꯃꯤ ꯃꯆꯨ ꯈꯣꯡ ꯊꯥꯂꯝꯕꯁꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯁꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯃꯃꯥꯅ ꯀꯣꯔꯥꯎꯕꯨ ꯅꯨꯡꯁꯤꯅ ꯀꯣꯠꯁꯤꯟꯕꯤꯗꯨꯅ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯁꯤ ꯐꯥꯎꯕꯗ ꯃꯆꯨꯅ ꯇꯥꯔꯤꯕꯅꯤ ꯀꯣꯔꯥꯎꯅ ꯏꯃꯥ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯎ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡ ꯇꯝꯅ ꯆꯪꯈꯤ ꯑꯁꯣꯝꯗꯅ ꯀꯣꯟꯊꯣꯡ ꯃꯆꯤꯟꯗ ꯂꯦꯞꯇꯨꯅ ꯃꯆꯨꯅ ꯏꯃꯥ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯖꯟ ꯊꯤꯕꯅꯤ ꯑꯀꯥꯎꯕ ꯅꯥꯏꯕꯅꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯀꯥꯗ ꯅꯧꯊꯤ ꯁꯥꯕ ꯐꯪꯗ꯭ꯔꯕ ꯑꯩꯅ ꯉꯁꯤꯗꯤ ꯊꯥꯕꯜꯂꯩ ꯃꯈꯣꯡ ꯑꯃꯒꯤ ꯁꯥꯔꯣꯏꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎ ꯅꯨꯄꯥꯗ ꯏꯃꯥ ꯅꯆꯥꯅ ꯃꯤꯅꯝꯈ꯭ꯔꯕꯅꯤ ꯅꯆꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯑꯩꯗꯤ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯁꯣꯏꯅꯥꯏꯕꯅꯤ ꯃꯤꯃꯥꯟꯅꯗꯕ ꯅꯆꯥ ꯑꯃ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯕꯗ ꯅꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯎꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯅꯆꯥ ꯃꯆꯨꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯗꯨꯝ ꯅꯧꯊꯣꯛꯏ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ ꯀꯣꯔꯥꯎ ꯑꯃꯗꯤ ꯏꯃꯥꯕꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯣꯏꯅꯥꯏꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯆꯥ ꯑꯩꯅ ꯂꯥꯞꯅ ꯌꯦꯡꯗꯦ ꯍꯥꯏꯕꯁꯦ ꯀꯧꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨꯀꯣ ꯏꯃꯥ ꯑꯩꯍꯥꯛꯇꯤ ꯊꯥꯕꯜꯂꯩ ꯃꯈꯣꯡꯒꯤ ꯐꯠꯇꯕ ꯁꯥꯔꯣꯏꯅꯤ ꯃꯤꯌꯥꯝꯒꯤ ꯀꯤꯅꯐꯝꯅꯤ ꯑꯩ ꯆꯠꯂꯤ ꯏꯃꯥ ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯨꯁꯦ ꯃꯌꯨꯝ ꯃꯀꯩ ꯇꯝꯅ ꯄꯥꯡꯂꯛꯏ ꯍꯌꯦꯡ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯀꯔꯤ ꯊꯣꯛꯀꯗꯣꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯀꯌꯥ ꯑꯃ ꯂꯥꯛꯂꯒꯅꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯄꯥꯝꯖꯕꯁꯤꯡꯁꯨ ꯌꯥꯎꯍꯟꯅꯤꯡꯕꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ